Praise the Lord! I Chingkhei Ngamba Haorongbam, Grace Apologetics ki Is Jesus the Only Way hariba episode asida ichino mayambu taramna oksiri. Ngasi aikhoina leiriba matamse tongan ba lining laison mayamna koisinduna leiribani. Aduga lining laison ama hekta yamna sengna chumna chatlabadi soidana aran khumam phangani haibase ayamba misingna yanaraba wafamni. Adubu mase kadai phawba chumbano haibase aikhoi ngasigi episode asida yengminasi. Video ase aroiba phawba soidna yengbi. Taibang mioi khuding ayol aran gi langda thuduna leire maramaduna mi kanasu lanjadaba leiti haibase tongan ba lining laison kayana yanara wafamni ngangjeiba ayhaksu mapum phajade ayhake asonba amadi asoiba kya ama soidana leiramgani Bible gi Romans chapter 3 verse 10 dagina 12 da asumna hairi dharma chenba kanasu leite amattasu leite wakhal taba kanasu leite mapu ibungobu thiba kanasu leite Makhoi pumnamak lambi sarana khre makhoi kanadaba oirakle afaba tauba kanasu leite amattasu leite makhatana pada kulhumdoida sumna hairi mi pumnamak pap tawi amadi mapu ibungogi matik mangaldagi sothare ichilinaw sing mioi khuding ayol aranda tadna leire amadi kanasu lanjadaba leitre haibase lining laison ayamana yanaraba wafamni adubu hairiba ayol aran kokchaba phangnabagi pambai thirubada lining laison amatada chap chaba amadi mapum phaba pambai leiba thengnajade khara amana ngaprumgi ina irujaragadi ayol aran ko I hainai khara amana dasalangban koknanaba ngamuda irat por ohelli khara amana numit kuntrani chupna chara helu hairi khara amana karma pharabadi mathangi mapokta brahmin oina poktuna mapu imungo khara naksinagani hairi adubu brahmin singsu adumak ayol aranda taring asidi panjakraba pambai singse continuous process ngakta oina tawri haibadi matam kharagi matungda amuk hanna chathagadaba process ni khudam oina aikhoina ariba warep na study tawba matamda jihudi singna chahi khuding makhoigi ayol aran kokchaba phangnabagi damak irat pot oina yawgi hamengi I jihudi purohit singna ningna sangda changduna katuna leire adubu chahi adugi manungda mi amana ayol aranda taduna mathang chahi gi irat pot katringai manungda karigumba laikhidaba thoglabadi mahaki ayol aran haibadi pap chelaba thawai gi panthumham kadaida oigani mata wasigumna matam chuppagi oina pap kokchaba phangba haibase aihakna research tawjaba matung inna lining laison amatada uba phangjade khudingma akaknaba matam kharagi matungda aduma chatharaga leiba process oina tawri adubu aikhoina Bible da yengubada Jesu Christa aikhoigi ayol aran gi dama cross ta I tabiduna aikhoibu matam chuppagi oina mapum phanbire haibase aikhoina uba phangje hairiba Jesu Christa gi mapaldagi ayol aran kokpibagi nungaiba pawase thajaba mioi khudingda mapu ibungona aran khubam khudol oina pibi haiduna Bible da yamna mayek sengna panduna lei panjakraba aran khubam gi yamna nungaiba wapawase atoppa lining laisonda kaya mayek sengna panba thengnajade ichilinaw sing ngasigi video asina lining laison amatabu lana uhange criticize tawge haibagi intention lejade video asigi maramna adomgi thamoida pukning nungaitaba leiragasu nachani nanawni nabungni khalaga ngakpiyo lining laison khudingma apha pauta kayana pik thanduna lei adubu aikhoi ayol aran gi langda thudun leibagi maramna apha pauta kaya ama inba ngamde maram aduna nongma gi mihau karamba amana amabu namthak tawba phattaba thodok kaya ama hengalaglisini maramdi pap chenba mioi amana pap ki lamchat adumak chalakani adubu pap kokpi ba phangkhraba mioi aduna pap ki lambi da chatningba phawraroi pap ki lambi bu tokat charakani ngasi sinau singda khanganjaning ba adudi pap kokpi ba phangba punsi amadi aran khubam gi pangal leiraba khudol ase suknatagi Jesu Christa khaktada lei haibasini John chapter 14 verse 6 ta Jesu Christa natana aran khubam phangnanaba atoppa lambi leite haibase Jesu Christa masamak na pankhiba lei asita nataduna paukhon chatpa Peter na Acts chapter 4 verse 12 ta Jesu Christa natana atei kanagi dasu aran khubam leite atei ming amatta atiagi makhada leite haiduna pankhiba ikhoina thengnaje aigi nungsijarba ichinaw sing Bible gi John chapter 3 verse 16 da Jesu Christa masamakna asumna hairi mapu ibungona taibang panbabu adukki matik nungsibire haibadi ibungo mahaki amatta ngaiba machanupa adubu pibire machanupa adubu thajaba mioi khudingna mangdaduna
ꯂꯣꯡꯕ ꯅꯥꯏꯗꯕ ꯍꯤꯡꯕ